Manipur gi irang India pumba di stabilize torokpa yabagi oithokpa lay. Manipur gi irang asi masak uba fangdaba kanano mayek sengna khangdriba khut ama yaoramba yai Siddarth Mridul. Hanagi Chief Justice Siddarth Mridul gi machangwaiba sing Manipur da thajilakliba security personnel lising hompu henba sina IDP lising hompuro masi amamam oina ngakpa konaravaneng. Manipur gi irang asi agenda yauba phurup ki phattaba miyoising gi marakta sathavaneng. Khulai paiba lanai miyoisingna phurup pumbagi punsi security amasung integrity da akitu zungba nanganbaneng. Manipur da chagliba mayasi matomta mutkhiba ngairavadi karigumba mata kalaudaba yai. Pawasi pandam pawse dagi lokhatsabaneng. Manipur da thokliba irang asina India pumba di stabilize torokpa yabagi oithokpa lay haina Manipur High Court ki hanagi Chief Justice Siddarth Mridul na nungnangba phongdokhibaga loinana Manipur gi irang asi masak uba phangdaba kanano mayek sengna khangdriba khut ama yaoramba yai haina phongdokhre. Loinana lanjena duna lairiba state sigi miyoising masa masa gi mayumda hanjelanduna hanagi punsi mahingda lehenbagi apamba sumagna phongdokhre. Wafam asi understanding the barriers of Northeast India and Manipur violence the way forward haiba thimda Maitai International Youth Center Team Maitai Personalities Manipur amasung Maitai Alliance na sinduna ngarang Delhi da pangthokiba panel discussion amada phongdokhiba nei. Mahakna hai Manipur gi ngamkhai wangmada lairiba Myanmar gi charang naba matawgumna oirakpa ngaigadoribara haiba wahang laibak asigi mipum khudingmakta hangladuna afaba makhalgi khulai paiba individual singna haujik Manipur gi irang da sizinariba afaba makhalgi khulai sing asi sizinahanba taravade laibak asida lairiba mipum khudingmak safagadaba mande haikhe. Mahakna makhatana hai Manipur gi irang asi agenda yauba amade Furup ki phattaba lanai miyoising gi marakta sathabane masida mapumoina furup amata gi miyoi pumbana yauksinba leite haujik thengnariba asi afaba makhal gi khulai paiba lanai miyoising na furup pumba gi punsi security amasung integrity da ki tuzungba nanganbane makhoi gi matawasi kari ithilna ohelakpano haiba adudi kona khanaba yai aduba haujiki oina khwaidagi tangai fadavade Manipur da mahausa gi phibam da ingtapa hanjelaknaba state asida chagliba mayasi muthatpane chagliba mayasi masa matomta mutkhiba ngaiduna leiravade karigumba mata kanba ngamawdaba yai. Manipur gi irang asina Assam, Nagaland, Mizoram amasung Chittagong Hill Trek yauna leibak sinba thungna di stabilize torokpa yai haiba wafam phongdokladuna mahakna hai haujik state asida thogliba irang asina pochai mamal khamthengna wangba madi miyamda thabak phangdabagi awaba kaya mayongna halle. Manipur gi irang asida tongan ba factor kaya ama leiramba yai haina palladuna masida masak uba phangdaba aduga haujik phawba kanagi makhutno haiba mayek sengna khangdriba khut ama yaoramba yai haire. Mahakna hai Manipur gi irang haurakhiba matam adu High Court of Manipur na Manipur laingakta mitai sing ST list chalangadabani haibagi recommendation ama center laingaki mari lainaba ministry da thanaba directive piba adugi hek matungda thokhiba nei khudong thiba si order thoktringai mangoina na thokani haina haiba ngambagi mawongda leirabara haina mahakna khalle. Masi oiba taravade court ki order adu thoktringai mangoina na threat perception ama leire haibagi khudam oiraba nei order adu innocuous oi haina palladuna center laingakna state laingakta mitai sing ST list changadabani natraga chaloidabani haiba khananaba socio economic report ama tharaknaba hairakhe. Hairiba report asi piraknaba hairakpa chahi taragani thoi suraba phawbada karigumba mata tawdavadagi mitai gi loop amana High Court of Manipur da petition ama file tawrakhe. Center na hanjin report asi piraknaba hairabasu state laingakna piraktavadagi court asina hairiba directive adu pikhibane Constitution gi makhada kanagumba ma ST list chanaba court na haibagi jurisdiction leite. Mahakna makhata na hai Manipur gi issue asi momentum yauduna khudong thiningai oirakpaga loinana matam sangna khanabada yauriba furup animaki IDP singna matam sangna relief camp singda leirakle haikhe. Manipur da security personnel lising hompu henna deploy tawri haina palladuna hanagi Chief Justice asina makhoi sing asina lanjena duna leiriba IDP lising hompu asi amamamoina ngakpa konaravane karigumba narcotics amadi popi thaba haibasi law and order gi problem ni hairaduna hiram asida akanba mijeng sangba mathau tai haikhe.